Kanglai wari na chombu tabiriba miyam pumnamakpu ahanbamaktada ikai kumnabaga loinana ikok nona khurumjari. Ngasigi wari asigi maming machil maupwa. Thaina mamangaida laibak amada lukhrabi ama lairamboire. Macha ahum poklaga magi nupadu nganta sidokhibadagi yamna wana kaithel khara khara phamduna pikliba macha ahumdu thakjaramboire. Macha khwaigi ahan adu nupini pungkak chawraktuna imung manungi kolik oiramna chingba tawduna mamagi mateng pangjaba ngamle. Makhagi aniduna mawpwa ngaktani iton tonba adudi khongi angangi. Nongma mama lukhrabisi kaithel kaba chatkibadagi halaktraduna pikliba angang ani adu kappana loiraboire. Machena ima laglani ipwa ani gi chanaba haitup haingan chini chaphuga yamna lairaklani haina thembada angang anidu kappa toktredo. Asumna angang ani aduna mama halaktabagi ningai tawduna kappa adu yana kha pawdabi koubi lai hingsabi aduna taraduna yamna harauraboire. Nungaireda ngasidi angang ahumsi satho agedo. Angang sadabasu kuireda ngasidi saba taredana is haukharanida tanauradana bobo hek lauradana haiduna hingsabidu yana khada ngaihak lumduna lairaboire. Asomdana kamdauri angang singi mama lukhrabi adu nupa amada chen kharaboire. Aduna ahing thenjilaglaba phawba mayumda halaktre. Angang macha sing adudi mama laktabaduda kappana mache pisaktuna themba ngamdredo. Tanja asida yena kha pawdabi hingsabi-duna mama saduna mapandagi thong thillaga hairak poire. Imagi ibema ima lagle thong hango. Mache adudi mamagi makhol khangbanina imagi makhol mandi thong hangba ngamoi haiduna thong hangdre. Pungkak chawraba mawpadinadi iche ima lagle thong hango haibada ima natti thong hangoi haiduna hangdre. Mapandana hingsabi aduna thongdu ngayak tilamlaga hangdoraktrabada thongjau namkhaiduna changlaklaga kadai angang du kappe aingonda pirau haiduna machegi makhutagi hingsabi aduna angang du lau khraboire. Machi adudi mama natti khangbanina kiduna phaglang mayada tumpak tasinduna lairedo. Hingsabi aduna angang du pamna angang dugi makhut adu pok thudektuna saba hauredo. Mawpa khara chawbaduna ima nangna charibadu karino aisu khara chage hairubada hingsabina hai nangna chaba haiponti kaithel-dagi thambau mata khara lairakpani haiduna khumboire. Machena khalli angang asimadi hingsabi asina loina chathokiba tare. Aduna khara chawba ipwa asiga aikhoi anidi thawai hingnaba chelhaurage haiduna mawpa adubu posillaga phaglang hogaiduna chen khredo. Hingsabi aduna angang machadu chaba loiraga ama amuk charage haiduna yengthorakpada machil mawpa anidudi lairamdredo udredo ihe chen khredana haiduna angang anidubu tanarakpoire. Angang machil mawpa anidudi laikaiduda laiba yum amada lotuna mathwai hinghaure. Nungalaga laikai mi kharana angang anidu puraga mama asengbi lukhrabidugi manakta thimbirure. Mama ubada angang aniduna harau ima haiduna chinchinjarubabu kanagi machanune aingonda ima ka haiduna karok sari sibo ai isaga laijade
ꯏꯃꯥ ꯀ ꯀꯧꯕꯤꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯇꯧꯕꯤꯕꯗꯨꯗ ꯃꯥꯕꯨ ꯂꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯪ ꯑꯩꯉꯣꯟꯗꯗꯤ ꯅꯆꯥ ꯂꯩꯇꯦ ꯍꯥꯏ ꯑꯗꯨꯒ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏꯕꯁꯤꯅꯗꯤ ꯑꯩꯉꯣꯟꯗ ꯂꯣꯠꯄ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃ ꯂꯩꯔꯦ ꯃꯗꯨ ꯇꯥꯕꯗ ꯅꯨꯄꯤꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯥ ꯅꯠꯇꯦ ꯂꯥꯏꯒꯤ ꯈꯨꯗꯝ ꯌꯦꯡꯒꯅꯤ ꯍꯥꯏꯗꯨꯅ ꯁꯨꯛ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯄ ꯑꯣꯏꯔꯦ ꯁꯨꯛ ꯑꯁꯤ ꯌꯨꯝꯖꯥꯡ ꯂꯥꯟꯅ ꯍꯨꯟꯕ ꯉꯝꯕꯗꯨ ꯏꯆꯥꯅꯤ ꯉꯝꯗꯕꯗꯨꯅ ꯏꯆꯥ ꯅꯠꯇꯦ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯃꯆꯦꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯂꯥꯏꯅꯤꯡꯊꯧꯕꯨ ꯅꯤꯡꯖꯔꯒ ꯍꯨꯜꯂꯛꯄꯗ ꯁꯨꯛ ꯑꯗꯨ ꯌꯨꯝꯖꯥꯡ ꯂꯥꯟꯗꯨꯅ ꯑꯁꯣꯝ ꯋꯥꯡꯃꯗ ꯇꯥꯔꯕꯣꯏꯔꯦ ꯃꯧꯄ꯭ꯋꯥ ꯑꯗꯨꯅ ꯍꯨꯟꯕꯗꯗꯤ ꯑꯉꯥꯡꯒꯤ ꯄꯥꯡꯒꯜ ꯑꯣꯏꯕꯅ ꯌꯨꯝꯖꯥꯡ ꯂꯥꯟꯕ ꯉꯝꯗ꯭ꯔꯦꯗꯣ ꯁꯨꯛꯄꯨ ꯌꯨꯝꯖꯥꯡ ꯂꯥꯟꯗꯨꯅ ꯍꯨꯟꯕ ꯉꯝꯕ ꯃꯆꯦꯗꯨꯕꯨ ꯃꯆꯥꯅꯤ ꯍꯥꯏꯅ ꯂꯧꯁꯤꯜꯂꯦꯗꯣ ꯉꯝꯗꯕ ꯃꯧꯄ꯭ꯋꯥ ꯑꯗꯨꯕꯨꯅ ꯏꯆा ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯄꯤꯈ꯭ꯔꯦ ꯃꯧꯄ꯭ꯋꯥꯗꯨꯕꯨ ꯇꯥꯟꯊꯣꯛꯄꯤꯈ꯭ꯔꯕꯗ ꯃꯆꯦꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯆꯕꯣꯏꯔꯦ ꯃꯧꯄ꯭ꯋꯥꯒꯤꯗꯃꯛ ꯆꯥꯛ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯄꯤꯖꯕꯗ ꯃꯃꯥꯅ ꯆꯩꯕꯗꯒꯤ ꯇꯣꯛꯇꯨꯅ ꯆꯦꯡ ꯑꯣꯏꯅ ꯈꯔ ꯈꯔ ꯄꯤꯕꯤꯔꯦ ꯅꯣꯡꯃꯗꯤ ꯃꯧꯄ꯭ꯋꯥꯗꯨꯅ ꯃꯆꯦꯅ ꯄꯤꯕ ꯆꯦꯡ ꯈꯔꯗꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯃꯗ ꯊꯣꯡꯗꯨꯅ ꯆꯥꯔꯨꯒꯦ ꯆꯠꯈꯤꯕꯗ ꯂꯨꯈ꯭ꯔꯥꯛ ꯑꯃꯗ ꯅꯥꯟꯊꯨꯗꯨꯅ ꯇꯨꯕꯗ ꯆꯦꯡ ꯑꯗꯨ ꯉꯝꯅ ꯍꯩꯗꯣꯛꯂꯕꯣꯏꯔꯦ ꯃꯥꯅ ꯆꯦꯡꯗꯨ ꯈꯨꯟꯒꯦ ꯇꯧꯕꯗ ꯋꯥꯋꯥ ꯆꯦꯡꯖꯥꯕ ꯀꯧꯕ ꯎꯆꯦꯛ ꯑꯃꯅ ꯂꯣꯏꯅ ꯈꯨꯟꯗꯅ ꯆꯥꯊꯣꯛꯈ꯭ꯔꯦꯗꯣ ꯑꯉꯥꯡꯅ ꯀꯞꯂ ꯀꯞꯂꯗꯨꯅ ꯃꯆꯦꯗ ꯇꯝꯂꯨꯕꯗ ꯃꯆꯦꯅ ꯆꯦꯡ ꯈꯔ ꯑꯃꯨꯛ ꯄꯤꯕꯤꯔꯛꯂꯕꯣꯏꯔꯦ ꯃꯗꯨ ꯄꯨꯔꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯆꯕꯗ ꯍꯥꯟꯅꯒꯤ ꯃꯐꯝꯗꯨꯗ ꯅꯥꯟꯊꯨꯗꯨꯅ ꯆꯦꯡꯗꯨ ꯑꯃꯨꯛꯁꯨ ꯂꯣꯏꯅ ꯍꯩꯗꯣꯛꯂꯦꯗꯣ ꯍꯟꯗꯛꯃꯨꯛꯁꯨ ꯋꯥꯋꯥ ꯆꯦꯡꯖꯥꯕ ꯊꯣꯔꯛꯇꯨꯅ ꯂꯣꯏꯅ ꯈꯨꯟꯗꯨꯅ ꯆꯥꯈ꯭ꯔꯕꯣꯏꯔꯦ ꯃꯧꯄ꯭ꯋꯥꯗꯨ ꯁꯥꯎꯕꯅ ꯈꯝ ꯊꯦꯡꯂꯦ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯨꯒꯗꯕꯕꯨ ꯃꯆꯦ ꯀꯤꯕꯗꯒꯤ ꯍꯥꯏꯗ꯭ꯔꯦ ꯅꯣꯡꯃꯗꯨꯃ ꯆꯔꯥ ꯍꯦꯟꯗꯨꯅ ꯈꯥꯡꯉꯕꯣꯏꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯆꯦꯗ ꯇꯝꯂꯨꯕꯗꯒꯤ ꯃꯆꯦꯅ ꯆꯦꯡ ꯈꯔꯒ ꯑꯁꯥꯡꯕ ꯃꯁꯝ ꯑꯍꯨꯝꯒ ꯄꯤꯗꯨꯅ ꯋꯥꯋꯥ ꯐꯥꯅꯕ ꯇꯥꯛꯄꯤꯔꯦ ꯃꯧꯄ꯭ꯋꯥꯅ ꯃꯆꯦꯒꯤ ꯃꯁꯝ ꯑꯍꯨꯝꯗꯨꯅ ꯂꯥꯡ ꯑꯣꯏꯅ ꯊꯥꯛꯂꯒ ꯃꯃꯥꯡꯗ ꯆꯦꯡꯗꯨ ꯈꯔ ꯍꯩꯊꯣꯛꯇꯨꯅ ꯊꯝꯃꯦ ꯆꯦꯡ ꯑꯗꯨ ꯎꯕꯗ ꯋꯥꯋꯥ ꯆꯦꯡꯖꯥꯕ ꯊꯣꯔꯛꯇꯨꯅ ꯆꯦꯡ ꯈꯨꯟꯒꯦ ꯇꯧꯕꯗ ꯁꯝꯅ ꯃꯈꯣꯡꯗ ꯂꯧꯕꯗ ꯆꯠꯄ ꯉꯝꯗ꯭ꯔꯦꯗꯣ ꯂꯥꯡꯗ ꯊꯨꯔꯦꯗꯣ ꯃꯧꯄ꯭ꯋꯥꯗꯨꯅ ꯋꯥꯋꯥꯗꯨ ꯐꯥꯔꯦ ꯋꯥꯋꯥ ꯆꯦꯡꯖꯥꯕ ꯅꯪ ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯔꯦꯗꯣ ꯅꯪꯅ ꯅꯍꯥꯟ ꯃꯈꯩ ꯑꯩꯒꯤ ꯆꯦꯡ ꯆꯥꯊꯣꯛꯄꯗꯣ ꯅꯪ ꯉꯁꯤꯗꯤ ꯅꯊ꯭ꯋꯥꯏ ꯃꯥꯡꯕ ꯁꯣꯏꯗ꯭ꯔꯦ ꯅꯐꯩꯒꯟ ꯑꯅꯤꯅ ꯏꯆꯦꯒꯤ ꯅꯁꯥꯅ ꯑꯩꯒꯤ ꯈꯪꯒꯅꯤꯗꯣ ꯉꯁꯤꯗꯤ ꯑꯉꯥꯡꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯁꯤ ꯇꯥꯕꯗ ꯋꯥꯋꯥ ꯆꯦꯡꯖꯥꯕꯅ ꯍꯥꯏꯔꯛꯄ ꯑꯣꯏꯔꯦ ꯍꯦ ꯑꯉꯥꯡ ꯅꯍꯥꯋꯣ ꯋꯥꯋꯥ ꯑꯩꯕꯨ ꯍꯥꯠꯄꯤꯅꯨ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯅꯆꯤꯜ ꯅꯧꯄ꯭ꯋꯥꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯔꯤꯕꯒꯦ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯏ ꯑꯩꯅ ꯅꯆꯤꯜ ꯅꯧꯄ꯭ꯋꯥꯕꯨ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯍꯟꯒꯅꯤ ꯊꯣꯛꯎ ꯍꯥꯏꯕ ꯊꯣꯛꯄ ꯑꯄꯥꯝꯕ ꯄꯣꯠ ꯍꯥꯏꯕꯗ ꯍꯦꯛꯇ ꯄꯤꯕ ꯉꯝꯕ ꯌꯥꯏ ꯑꯃ ꯑꯩ ꯅꯉꯣꯟꯗ ꯄꯤꯒꯦ ꯌꯥꯏ ꯑꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯅꯈꯣꯏ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯃꯁꯤ ꯍꯥꯏꯔꯒ ꯋꯥꯋꯥꯅ ꯃꯌꯥ ꯃꯅꯨꯡꯗꯒꯤ ꯌꯥꯏ ꯑꯃ ꯂꯧꯊꯣꯛꯂꯒ ꯑꯉꯥꯡꯗꯨꯗ ꯄꯤꯔꯕꯣꯏꯔꯦ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯋꯥ ꯆꯦꯡꯖꯥꯕ ꯑꯩ ꯅꯪꯕꯨ ꯊꯥꯖꯗꯦ ꯅꯪ ꯆꯠꯄ ꯌꯥꯈꯤꯔꯣꯏ ꯅꯪꯅ ꯍꯥꯏꯕꯁꯤ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯍꯥꯟꯅ ꯌꯦꯡꯈꯤꯅꯤ ꯆꯨꯝꯂꯕꯗꯤ ꯅꯪ ꯊꯥꯗꯣꯛꯄꯤꯅꯤ ꯀꯔꯤꯒꯨꯝꯕ ꯁꯣꯏꯔꯕꯗꯤ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯑꯉꯥꯡꯗꯨꯅ ꯎꯅꯥ ꯑꯄꯥꯛꯄ ꯑꯅꯤ ꯊꯥꯔꯒ ꯏꯟꯁꯥꯡ ꯃꯊꯦꯜ ꯁꯨꯔꯕ ꯍꯥꯎꯔꯕ ꯆꯥꯛ ꯆꯥꯛꯂꯨꯛ ꯑꯅꯤꯒ ꯐꯖꯕ ꯐꯤꯔꯣꯜ ꯑꯅꯤꯒ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯎꯅꯥ ꯑꯃꯒꯤ ꯃꯊꯛꯇ ꯌꯥꯏꯗꯨ ꯍꯨꯟꯕꯣꯏꯔꯦ इखंग खंगहौदना उना अनीदुगी मथक्ता मथेल सूरबा चाक चगलुक अनी खिंदुना लैरे मनाक्तुदा निंथीरबा फिरोल खरसु लैरे
ꯌꯥꯏ ꯍꯨꯟꯗꯨꯅ ꯊꯣꯛꯄ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯨ ꯋꯥꯕꯥ ꯆꯦꯡꯖꯥꯕꯕꯨ ꯁꯪꯍꯜꯂꯝꯂꯒ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯇꯨꯅ ꯑꯉꯛꯄ ꯄꯥꯎ ꯑꯗꯨ ꯇꯝꯅꯔꯦꯗꯣ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯕꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯃꯆꯦꯅ ꯋꯥꯔꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯒ ꯅꯤꯡꯊꯤꯖꯅ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦꯗꯣ꯫ ꯌꯥꯏ ꯍꯨꯟꯗꯨꯅ ꯊꯣꯛꯄ ꯆꯥꯛꯇꯨ ꯆꯥꯔꯒ ꯐꯤꯔꯣꯜꯀꯗꯨ ꯁꯦꯠꯂꯒ ꯌꯥꯏ ꯑꯗꯨ ꯄꯨꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯨꯅ ꯌꯥꯡꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡꯁꯥꯟꯈ꯭ꯔꯦꯗꯣ꯫ ꯃꯆꯤꯜ ꯃꯧꯄ꯭ꯋꯥꯗꯨ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯂꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯅꯣꯡꯉꯥꯟꯕꯗ ꯃꯤ ꯄꯣꯡ ꯑꯃꯠꯇ ꯇꯥꯗꯕ ꯏꯍꯥꯡ ꯍꯥꯡꯕ ꯄꯥꯛꯂꯕ ꯂꯝ ꯑꯃ ꯊꯦꯡꯅꯔꯕꯣꯏꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯌꯨꯝ ꯁꯥꯗꯨꯅ ꯂꯩꯔꯁꯤ ꯈꯟꯅꯔꯗꯨꯅ ꯌꯥꯏ ꯑꯗꯨ ꯄꯨꯊꯣꯛꯂꯦ꯫ ꯃꯆꯤꯜ ꯃꯧꯄ꯭ꯋꯥꯅ ꯄꯥꯝꯕ ꯃꯌꯥꯝꯗꯨ ꯍꯥꯏꯔꯒ ꯌꯥꯏꯗꯨ ꯍꯨꯟꯕꯗ ꯀꯣꯅꯨꯡꯒ ꯆꯞ ꯃꯥꯟꯅꯕ ꯐꯖꯔꯕ ꯗꯂꯥꯟ, ꯐꯧꯅ ꯆꯣꯜꯂꯕ ꯐꯧꯋꯩ, ꯁꯒꯣꯜꯅ ꯊꯜꯂꯕ ꯁꯒꯣꯜ ꯁꯪ, ꯁꯟꯅ ꯊꯜꯂꯕ ꯁꯪꯒꯣꯜ, ꯁꯅꯥ ꯂꯟꯒꯩ, ꯂꯨꯄꯥ ꯂꯟꯒꯩ ꯂꯣꯏꯅ ꯊꯣꯛꯂꯔꯕꯣꯏꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯗꯂꯥꯟꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯂꯩꯔꯦ꯫ ꯈꯔ ꯂꯩꯔꯒ ꯊꯪꯅ ꯊꯪꯅꯕ ꯃꯐꯝ ꯀꯌꯥꯃꯨꯛꯇꯒꯤ ꯂꯥꯏꯔ ꯑꯅꯪ ꯃꯤ ꯀꯌꯥ ꯀꯧꯖꯗꯨꯅ ꯐꯤꯔꯣꯜ, ꯑꯆꯥ ꯑꯊꯛ, ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯌꯨꯝ ꯀꯩ ꯃꯇꯤꯛ ꯆꯥꯅ ꯁꯥꯕꯤꯗꯨꯅ ꯂꯩꯍꯜꯂꯦꯗꯣ꯫ ꯑꯁꯨꯝꯅ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨ ꯃꯇꯝ ꯈꯔꯗꯪꯒꯤ ꯃꯅꯨꯡꯗ ꯑꯆꯧꯕ, ꯃꯤꯌꯥꯝꯅ ꯈꯨꯟꯗꯥꯕ, ꯅꯤꯡꯊꯤꯖꯔꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯜꯂꯦ꯫ ꯆꯥꯛꯅꯤ ꯐꯤꯅꯤꯕ ꯃꯤ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯔꯦꯗꯣ꯫ ꯃꯆꯤꯜ ꯃꯧꯄ꯭ꯋꯥꯒꯤ ꯃꯤꯅꯨꯡꯁꯤ ꯈꯪꯕ, ꯄꯨꯛꯆꯦꯜ ꯄꯤꯅ ꯍꯩꯕ ꯃꯇꯧ ꯑꯗꯨꯃꯛꯇꯅ ꯀꯅꯥꯁꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯔꯝꯗ ꯍꯟꯅꯤꯡꯗ꯭ꯔꯦꯗꯣ꯫ ꯂꯣꯏꯅꯃꯛ ꯃꯐꯝ ꯑꯗꯨꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟꯗꯤ ꯊꯥꯞꯅ ꯇꯥꯝꯅ ꯁꯟꯗꯣꯛꯈ꯭ꯔꯦꯗꯣ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥꯗꯨꯒ ꯃꯥꯒꯤ ꯑꯅꯧꯕ ꯅꯨꯄꯥꯗꯨꯒ ꯑꯅꯤꯗꯨ ꯈꯔ ꯈꯔ ꯅꯨꯡꯉꯥꯏꯖꯔꯝꯕꯗꯒꯤ ꯁꯨꯐꯝ ꯆꯠꯐꯝ ꯂꯩꯔꯛꯇꯗꯨꯅ ꯅꯪꯊꯔꯛꯂꯕꯣꯏꯔꯦ꯫ ꯃꯈꯣꯏꯁꯨ ꯃꯆꯤꯜ ꯃꯧꯄ꯭ꯋꯥꯒꯤ ꯄꯥꯎꯁꯤ ꯇꯥꯔꯗꯨꯅ ꯂꯩꯇ ꯂꯥꯏꯔ ꯀꯣꯛꯅꯅꯕ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯂꯦꯞꯅꯔꯦꯗꯣ꯫ ꯂꯝꯕꯤꯗ ꯆꯥꯅꯕ ꯆꯦꯡꯖꯦꯜ ꯈꯔ ꯄꯨꯔꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯥꯏꯅꯊꯪꯗ ꯃꯈꯣꯏ ꯂꯝꯗꯨ ꯌꯧꯔꯦ꯫ ꯑꯉꯛꯄꯅ ꯊꯜꯂꯕ ꯀꯣꯅꯨꯡ, ꯁꯟꯁꯪ, ꯁꯒꯣꯜ ꯁꯪ, ꯍꯩꯀꯣꯜ, ꯂꯩꯀꯣꯜ, ꯄꯨꯈ꯭ꯔꯤ ꯃꯌꯥꯝꯗꯨ ꯎꯕꯗ ꯃꯇꯩ ꯃꯅꯥꯎꯗꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯕꯣꯏꯔꯦ꯫ ꯃꯈꯣꯏꯅ ꯀꯣꯅꯨꯡꯒꯨꯝꯅ ꯅꯤꯡꯊꯤꯔꯕ ꯗꯂꯥꯟ ꯑꯗꯨ ꯎꯕꯗ ꯊꯣꯡꯁꯪꯕ ꯃꯌꯥꯝꯅ ꯍꯔꯥꯎ ꯇꯔꯥꯝꯅ ꯑꯣꯛꯇꯨꯅ ꯃꯐꯝ ꯆꯥꯅ ꯄꯨꯁꯤꯟꯗꯨꯅ ꯄꯣꯊꯥꯍꯜꯂꯦꯗꯣ꯫ ꯍꯥꯎꯔ ꯍꯥꯎꯔꯕ ꯑꯆꯥ ꯑꯊꯛ ꯁꯤꯜ ꯂꯥꯡꯗꯨꯅ ꯄꯤꯖꯔꯦꯗꯣ꯫ ꯁꯅꯥ ꯂꯨꯄꯥ, ꯐꯤꯔꯣꯜ, ꯆꯥꯅ ꯊꯛꯅꯕ ꯃꯇꯤꯛ ꯆꯥꯅ ꯄꯤꯕꯤꯔꯦꯗꯣ꯫ ꯃꯆꯤꯜ ꯃꯧꯄ꯭ꯋꯥ ꯑꯅꯤꯁꯨ ꯃꯤꯌꯥꯝ ꯑꯗꯨ ꯕꯤꯗꯥꯏ ꯇꯧꯅꯕ ꯊꯣꯔꯛꯄꯣꯏꯔꯦ꯫ ꯃꯤꯌꯥꯝ ꯃꯔꯛꯇ ꯃꯇꯝ ꯀꯨꯏꯅ ꯀꯥꯏꯅꯈ꯭ꯔꯕꯤ ꯃꯃꯥ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯃꯧꯄ꯭ꯋꯥꯅ "ꯏꯃꯥ" ꯍꯥꯏꯅ ꯆꯦꯟꯁꯤꯟꯗꯨꯅ ꯀꯧꯖꯔꯨꯕꯗ ꯏꯀꯥꯏꯈꯤꯕꯗꯒꯤ ꯈꯨꯝꯕ ꯉꯝꯗꯗꯨꯅ ꯀꯨꯝꯃꯛꯇ꯭ꯔꯦꯗꯣ꯫ ꯑꯅꯤ ꯑꯍꯨꯝꯂꯛ ꯀꯧꯔꯕ ꯐꯥꯎꯕꯗ ꯈꯨꯝꯗ꯭ꯔꯕ ꯑꯗꯨꯗꯗꯤ ꯃꯧꯄ꯭ꯋꯥ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯄꯣꯏꯔꯦ, "ꯃꯆꯥ ꯅꯨꯡꯁꯤꯕꯤ ꯈꯪꯗꯕꯤ ꯅꯨꯄꯤ, ꯅꯍꯥꯟꯃꯨꯛ ꯃꯤꯒꯤ ꯌꯨꯝꯗ ꯂꯩꯕꯗ ꯏꯃꯥ ꯀꯧꯔꯨꯕꯁꯨ ꯈꯨꯝꯕꯤꯗꯦ, ꯉꯁꯤ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯂꯕꯁꯤꯗ ꯀꯧꯖꯕꯕꯨ ꯈꯨꯝꯕꯤꯗꯦ, ꯑꯊꯣꯏ ꯅꯥꯄꯜ ꯀꯥꯃꯜꯂꯤ" ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯅꯥꯏꯁꯤꯡ ꯀꯧꯔꯒ ꯆꯩꯔꯥꯛ ꯆꯩꯊꯦꯡ ꯄꯤꯅꯕ ꯐꯥꯍꯟꯗꯨꯅ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯂꯦꯗꯣ꯫ ꯃꯇꯨꯡꯗ ꯃꯆꯦꯅ ꯍꯥꯏꯖꯕꯗꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯇꯣꯟ ꯑꯅꯤꯗꯨ ꯃꯔꯜ ꯃꯊꯨꯝ ꯑꯃꯗꯤ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯊꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯕꯣꯏꯔꯦ꯫ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯇꯣꯟꯕꯨ ꯁꯃꯨ ꯇꯥꯏꯕꯣꯠꯇ ꯐꯝꯍꯜꯂꯦ꯫ ꯁꯅꯥ ꯂꯨꯄꯥ, ꯐꯤ ꯆꯦꯡ ꯃꯌꯥꯝꯗꯨꯅ ꯁꯒꯣꯜꯗ ꯑꯃꯗꯤ ꯁꯟꯒꯔꯤꯗ ꯄꯨꯍꯜꯂꯦꯗꯣ꯫ ꯑꯁꯨꯝꯅ ꯈꯣꯡꯁꯥꯜꯂꯛꯄꯅ ꯂꯝꯕꯤꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯑꯗꯨ ꯏꯀꯥꯏꯕꯅ ꯂꯥꯏꯅꯥ ꯑꯣꯏꯗꯨꯅ ꯁꯤꯔꯦ꯫ ꯃꯄꯥꯗꯨꯅ ꯂꯟ ꯊꯨꯝ ꯃꯌꯥꯝꯗꯨꯒ ꯂꯣꯏꯅꯅ ꯃꯌꯨꯝ ꯌꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯃꯆꯤꯜ ꯃꯧꯄ꯭ꯋꯥꯗꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯂꯦ꯫ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯃꯛ
ꯂꯩꯃ ꯅꯤꯡꯊꯧꯁꯤꯡꯒ ꯉꯥꯏ ꯁꯦꯟ ꯑꯣꯏꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯕ ꯑꯣꯏꯔꯦ꯫ ꯋꯥꯈꯜꯕꯨ ꯈꯟꯊꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯤꯁꯨ ꯁꯥꯒ ꯆꯞ ꯃꯥꯟꯅꯩ꯫ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗꯕꯤ ꯅꯨꯄꯤꯗꯨ ꯃꯇꯨꯡꯗ ꯃꯊꯟꯇ ꯏꯀꯥꯏꯖꯔꯛꯇꯨꯅ ꯃꯌꯨꯝ ꯌꯧꯕ ꯉꯝꯗꯅ ꯂꯝꯕꯦꯜꯗ ꯁꯤꯈꯤꯗꯣ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯛ ꯍꯥꯏꯕ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯕ ꯑꯣꯏꯔꯦ꯫ ꯃꯥꯒꯤ ꯂꯩꯃ 5ꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯒꯤ ꯅꯣꯡꯗꯝꯗꯒꯤ ꯃꯈꯣꯏ ꯃꯆꯥ ꯑꯃꯠꯇ ꯐꯥꯎꯕ ꯄꯣꯛꯇ꯭ꯔꯦꯗꯣ꯫ ꯅꯤꯡꯊꯧ ꯑꯗꯨ ꯑꯍꯜ ꯐꯅ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯑꯗꯨ ꯐꯥꯎꯕꯗ ꯃꯃꯤꯠꯇ ꯃꯆꯥ ꯍꯥꯏꯕꯗꯨ ꯑꯃ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯦ꯫ ꯅꯨꯡꯉꯥꯏꯃꯟꯗ꯭ꯔꯗꯨꯅ ꯅꯤꯡꯊꯧꯗꯨ ꯑꯀꯟꯕ ꯋꯥꯁꯛꯀ ꯂꯣꯏꯅꯅ ꯂꯥꯏ ꯅꯤꯡꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯂꯥꯏꯅꯤꯡ ꯑꯗꯨꯗ ꯄꯦꯜꯂꯗꯨꯅ ꯂꯥꯏꯅ ꯁꯛꯇꯝ ꯑꯣꯏꯅ ꯆꯣꯡꯊꯣꯔꯛꯇꯨꯅ ꯅꯤꯡꯊꯧꯗ, "ꯍꯦ ꯅꯤꯡꯊꯧ, ꯅꯪꯒꯤ ꯂꯥꯏꯅꯤꯡꯁꯤ ꯎꯕꯗ ꯑꯩ ꯄꯦꯜꯂꯦ꯫ ꯀꯔꯤ ꯄꯥꯝꯃꯤ? ꯑꯄꯥꯝꯕ ꯑꯃꯠꯇꯗꯤ ꯅꯤꯖꯧꯗꯅ" ꯍꯥꯏꯗꯨꯅ ꯃꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯅꯤꯡꯊꯧꯅ ꯈꯨꯔꯨꯝꯖꯗꯨꯅ ꯃꯥꯒꯤ ꯂꯩꯃ 5ꯗ ꯃꯆꯥꯅꯤꯄꯥ ꯑꯃꯃꯝ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯖꯔꯦꯗꯣ꯫ ꯂꯥꯏꯅ ꯃꯁꯨꯡ 5 ꯄꯥꯟꯕ ꯍꯩ ꯑꯃ ꯅꯤꯡꯊꯧꯗ ꯄꯤꯔꯒ, "ꯅꯪꯒꯤ ꯂꯩꯃ 5ꯗꯨꯗ ꯃꯁꯨꯡ ꯑꯃꯃꯝ ꯄꯤꯖꯧ꯫ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯆꯥꯅꯨꯄꯥ ꯑꯃꯃꯝ ꯁꯣꯏꯗꯅ ꯐꯪꯒꯅꯤ" ꯍꯥꯏꯔꯝꯂꯒ ꯂꯥꯏꯗꯨ ꯃꯥꯡꯈ꯭ꯔꯦꯗꯣ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯂꯩꯃ ꯑꯍꯜ ꯀꯧꯁꯤꯜꯂꯒ ꯋꯥꯔꯤ ꯂꯤꯔꯒ ꯍꯩꯗꯨ ꯃꯈꯨꯠꯇ ꯁꯤꯟꯅꯔꯦ꯫ ꯂꯩꯃ ꯑꯍꯜꯅ ꯃꯅꯥꯎꯁꯤꯡ ꯀꯧꯁꯤꯜꯂꯒ ꯍꯩꯗꯨ ꯃꯁꯨꯡ ꯑꯃꯃꯝ ꯌꯦꯟꯗꯨꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯂꯩꯃ ꯑꯇꯣꯝꯕꯤ ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯑꯗꯨ ꯃꯄꯥꯝꯗ ꯆꯠꯂꯨꯕꯗꯒꯤ ꯈꯔ ꯊꯦꯡꯅ ꯍꯜꯂꯛꯄ ꯑꯣꯏꯔꯦ꯫ ꯃꯥꯅ ꯀꯣꯅꯨꯡ ꯌꯧꯔꯛꯄꯒ ꯋꯥꯐꯝ ꯑꯁꯤ ꯃꯤꯅꯥꯏꯅ ꯇꯝꯗꯨꯅ ꯇꯥꯔꯦ꯫ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯂꯩꯃ ꯇꯣꯝꯕꯤ ꯃꯆꯤ ꯑꯍꯜꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯇꯨꯅ ꯍꯪꯅꯔꯕꯗ ꯃꯆꯤ ꯑꯍꯜꯅ, "ꯍꯩꯃꯥ, ꯏꯀꯥꯎꯕꯨ ꯀꯥꯎꯏꯅꯦꯍꯦ, ꯅꯪ ꯑꯃ ꯆꯥꯍꯧꯗ꯭ꯔꯤ ꯍꯥꯏꯕ ꯁꯨꯛꯈꯟꯕꯨ ꯈꯜꯂꯨꯗ꯭ꯔꯤ꯫ ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯍꯩꯗꯤ ꯂꯣꯏꯊꯣꯛꯈ꯭ꯔꯦ." ꯃꯅꯥꯎ ꯑꯇꯣꯝꯕꯤꯅ, "ꯏꯆꯦ, ꯀꯗꯥꯏꯗ ꯈꯣꯛꯇꯨꯅ ꯆꯥꯕꯒꯦ? ꯃꯆꯦꯠ ꯑꯃꯇꯪꯒ ꯇꯥꯔꯝꯃꯔꯣꯏꯗ꯭ꯔꯥ? ꯌꯦꯡꯉꯨ ꯌꯦꯡꯉꯨ, ꯃꯀꯨ ꯃꯄ꯭ꯔꯥꯝꯒ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯥꯕꯗꯨꯗꯤ ꯃꯌꯥꯏ ꯀꯥꯗ ꯆꯥꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯕꯗꯒꯤ ꯂꯩꯃ ꯇꯣꯝꯕꯤꯗꯣ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯈꯤꯗꯨꯅ ꯌꯦꯡꯕꯗ ꯍꯩꯒꯤ ꯃꯀꯨ ꯃꯄ꯭ꯔꯥꯝ ꯈꯔ ꯇꯥꯔꯝꯕꯗꯨ ꯎꯔꯦꯗꯣ꯫ ꯇꯥꯔꯝꯂꯤꯕꯁꯤꯡꯗꯨ ꯃꯥꯅ ꯑꯃꯠꯇ ꯍꯦꯛ ꯂꯦꯝꯍꯟꯗꯕ ꯃꯈꯩ ꯏꯀꯣꯛ ꯀꯣꯛꯅ ꯆꯥꯊꯣꯛꯂꯦꯗꯣ꯫ ꯂꯥꯏꯒꯤ ꯊꯧꯖꯥꯜ ꯑꯉꯛꯄꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯩꯃ 5ꯗꯣ ꯃꯤꯔꯣꯜꯂꯦꯗꯣ꯫ ꯊꯕꯨꯝ 10 ꯃꯄꯨꯡ ꯐꯥꯔꯛꯄꯗ ꯅꯤꯡꯊꯤꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃꯃꯝ ꯄꯣꯛꯂꯦꯗꯣ꯫ ꯑꯗꯨꯕꯨ ꯂꯩꯃ ꯇꯣꯝꯕꯤꯗꯤ ꯃꯤ ꯄꯣꯛꯄꯒꯤ ꯃꯍꯨꯠꯇ ꯑꯣꯛ ꯃꯆꯥ ꯂꯥꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯕ ꯑꯣꯏꯔꯦ꯫ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧꯗꯣ ꯁꯥꯎꯔꯦ꯫ ꯑꯣꯛ ꯃꯆꯥꯗꯨꯒ ꯂꯣꯏꯅꯅ ꯂꯩꯃ ꯇꯣꯝꯕꯤꯗꯣ ꯀꯣꯅꯨꯡꯒꯤ ꯆꯤꯊꯦꯛ ꯃꯆꯤ ꯑꯃꯗ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯁꯥꯔꯒ ꯊꯝꯅꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯂꯩꯃ ꯇꯣꯝꯕꯤ ꯃꯆꯥ ꯑꯣꯛꯇꯨꯒ ꯂꯣꯏꯅꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯄꯥꯡꯈꯠꯂꯛꯄ ꯊꯥꯖꯒꯨꯝ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯗꯨ ꯍꯣꯝ ꯍꯣꯝ ꯆꯥꯎꯈꯠꯂꯛꯄꯅ ꯄꯥꯈꯪ ꯐꯥꯔꯛꯂꯦ꯫ ꯀꯥꯡꯖꯩ ꯀꯥꯡꯍꯨ ꯄꯥꯏꯗꯨꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕ ꯉꯝꯃꯦꯗꯣ꯫ ꯀꯣꯅꯨꯡꯒꯤ ꯀꯥꯡꯖꯩꯕꯨꯡꯗ ꯃꯆꯤꯟ ꯃꯅꯥꯎ 4 ꯑꯗꯨ ꯏꯇꯠ ꯇꯠꯇꯅ ꯀꯥꯡꯖꯩ ꯁꯥꯟꯅꯕ ꯑꯣꯏꯔꯦ꯫ ꯁꯣꯝꯗꯅ ꯂꯩꯃ ꯇꯣꯝꯕꯤꯒꯤ ꯃꯆꯥ ꯑꯣꯛꯇꯨꯁꯨ ꯆꯥꯎꯔꯦ꯫ ꯃꯃꯥꯗ ꯃꯥꯅ ꯇꯠꯇꯅ ꯍꯪꯕ ꯑꯣꯏꯔꯦ, "ꯏꯃꯥ, ꯑꯩꯒꯤ ꯏꯄꯥ ꯀꯅꯥꯅꯣ? ꯂꯩꯔꯤꯕ꯭ꯔꯥ? ꯁꯤꯈ꯭ꯔꯕ꯭ꯔꯥ?" ꯃꯃꯥꯗꯣ ꯐꯅ ꯀꯨꯏꯅ ꯈꯨꯃꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯆꯥꯅ ꯀꯟꯅ ꯇꯛꯁꯤꯜꯂꯛꯄꯗꯨꯗ ꯈꯥꯡꯕ ꯉꯝꯃꯛꯇ꯭ꯔꯗꯨꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯊꯣꯛꯑꯦꯗꯣ꯫ ꯑꯗꯨꯗꯒꯤ ꯃꯆꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄ ꯑꯣꯏꯔꯦ, "ꯑꯗꯨꯗꯤ ꯏꯃꯥ, ꯑꯩꯁꯨ ꯌꯥꯝꯕꯨꯡꯁꯤꯡꯅ ꯀꯥꯡꯖꯩ ꯁꯥꯟꯅꯔꯤꯕꯁꯤ ꯌꯥꯎꯔꯨꯒꯦ꯫ ꯏꯄꯥ ꯅꯤꯡꯊꯧꯗꯒꯤ ꯀꯥꯡꯖꯩ ꯑꯃꯒ ꯀꯥꯡꯗ꯭ꯔꯨꯝ ꯑꯃꯠꯇꯒ ꯏꯃꯥꯅ ꯆꯠꯂꯒ ꯂꯧꯕꯤꯔꯨ." ꯃꯆꯥꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯃꯃꯥꯅ ꯈꯨꯝꯃꯛꯏ, "ꯏꯕꯨꯡꯉꯣ, ꯀꯥꯡꯖꯩꯒ ꯀꯥꯡꯗ꯭ꯔꯨꯝꯒꯕꯨꯗꯤ ꯀꯣꯅꯨꯡꯗꯒꯤ ꯅꯤꯕꯤꯔꯨꯒꯦ꯫ ꯑꯗꯨꯗ ꯅꯪꯗꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯐꯤꯕꯝꯗꯤ ꯅꯠꯇꯕꯅꯤꯅ ꯀꯔꯝ ꯇꯧꯅ ꯅꯌꯥꯝꯕꯨꯡ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯁꯥꯟꯅꯕ ꯌꯥꯎꯔꯨꯒꯗꯒꯦ?
ꯑꯗꯨꯕꯨ ꯃꯆꯥꯅ ꯌꯥꯃꯟꯗꯕꯗꯒꯤ ꯀꯣꯅꯨꯡꯗ ꯆꯠꯂꯒ ꯅꯤꯡꯊꯧꯗꯒꯤ ꯀꯥꯡꯖꯩ ꯑꯃꯒ ꯀꯥꯡꯗ꯭ꯔꯨꯝ ꯑꯃꯒ ꯅꯤꯕꯤꯔꯨꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯃꯤꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯣꯛꯅ ꯃꯥꯒꯤ ꯑꯣꯛꯀꯤ ꯃꯎꯜ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯅꯤꯡꯊꯧꯒꯤ ꯃꯄꯥꯜ ꯀꯥꯡꯖꯩꯕꯨꯡꯗ ꯀꯥꯡꯖꯩ ꯁꯥꯟꯅꯕ ꯍꯧꯔꯛꯄꯕꯨ ꯑꯉꯛꯄꯒꯤ ꯁꯑꯣꯡ ꯁꯥꯗꯥꯅꯤ꯫ ꯂꯥꯏꯃꯛꯅ ꯀꯜꯂꯛꯅꯤꯡꯉꯥꯏꯅꯤ꯫ ꯋꯥꯡ ꯆꯥꯎꯔꯕ ꯅꯤꯡꯊꯤꯔꯕ ꯄꯥꯈꯪ ꯑꯃꯒꯤ ꯐꯤꯕꯝꯅꯤ꯫ ꯃꯈ꯭ꯋꯥꯡ ꯆꯦꯡꯉꯤ, ꯊꯕꯥꯛ ꯐꯜꯂꯤ, ꯃꯊꯕꯥꯛꯇ ꯊꯥ ꯊꯣꯛꯏ, ꯃꯔꯥꯏꯕꯛꯇ ꯅꯨꯃꯤꯠ ꯊꯣꯛꯏ, ꯌꯦꯡꯕꯗ ꯑꯉꯛꯄꯅꯤ꯫ ꯃꯁꯥ ꯄꯨꯝꯕ ꯊꯋꯥꯟꯃꯤꯆꯥꯛꯅ ꯄꯨꯝꯂꯪ ꯂꯪꯕꯣꯏꯔꯦ꯫ ꯂꯥꯏꯒꯤ ꯃꯄꯨꯛ ꯑꯣꯏꯕ ꯑꯉꯥꯡꯅꯤ꯫ ꯅꯥꯀꯜ ꯑꯃꯗꯒꯤ ꯍꯟꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯣꯡꯈꯤꯕ ꯀꯥꯡꯗ꯭ꯔꯨꯝꯅ ꯂꯩꯕꯥꯛꯇ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗ ꯑꯇꯣꯞꯄ ꯅꯥꯀꯟꯗ ꯑꯃꯨꯛ ꯆꯦꯟꯗꯨꯅ ꯀꯥꯡꯗ꯭ꯔꯨꯝ ꯑꯗꯨ ꯑꯣꯛꯇꯨꯅ ꯊꯣꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯤꯅ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩꯗ ꯑꯣꯛ ꯃꯎꯟꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯂꯤꯠꯁꯤꯜꯂꯒ ꯀꯥꯡꯗ꯭ꯔꯨꯝ ꯀꯥꯡꯖꯩ ꯄꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯦꯛ ꯍꯦꯛ ꯍꯟꯖꯤꯟꯕꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯁꯥꯟꯅꯕꯁꯤꯗ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯃꯅ ꯎꯔꯗꯨꯅ ꯅꯤꯡꯊꯧꯗ ꯇꯝꯖꯔꯕꯗ ꯂꯩꯃ ꯇꯣꯝꯕꯤꯅ ꯄꯣꯛꯈꯤꯕ ꯃꯥꯒꯤ ꯃꯆꯥ ꯑꯣꯛ ꯑꯗꯨꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯦꯗꯣ꯫ ꯃꯇꯨꯡꯗ ꯂꯩꯃ ꯇꯣꯝꯕꯤꯕꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯀꯧꯈꯠꯄꯤꯗꯨꯅ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯜꯂꯕꯤ ꯂꯩꯁꯥꯕꯤ ꯑꯃꯒ ꯂꯨꯍꯣꯡꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯍꯜꯂꯕꯣꯏꯔꯦ꯫ ꯑꯣꯛꯅ ꯑꯍꯤꯡ ꯇꯨꯝꯂꯝꯗꯥꯏꯗ ꯃꯥꯒꯤ ꯑꯣꯛꯀꯤ ꯃꯎꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯍꯦꯛ ꯍꯦꯛ ꯊꯝꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯎꯔꯗꯨꯅ ꯃꯅꯦꯝꯕꯣꯛꯀ ꯇꯥꯟꯅꯔꯒ ꯑꯍꯤꯡ ꯑꯃ ꯑꯣꯛ ꯃꯎꯜ ꯑꯗꯨ ꯊꯥꯞꯅ ꯄꯨꯊꯣꯛꯂꯒ ꯃꯩ ꯊꯥꯗꯣꯛꯂꯕꯣꯏꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯀꯣꯏꯊꯤ ꯊꯤꯕꯗ ꯐꯪꯗꯗꯨꯅ ꯑꯣꯛ ꯑꯗꯨ ꯁꯥꯎꯗꯨꯅ ꯇꯨꯔꯦꯟꯗ ꯀꯨꯝꯊꯔꯒ ꯃꯁꯥ ꯄꯨꯝꯕ ꯂꯩꯉꯣꯏ ꯇꯩꯁꯤꯟꯗꯨꯅ ꯃꯁꯥꯗ ꯊꯣꯛꯂꯤꯕ ꯅꯨꯃꯤꯠ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯗꯨ ꯃꯤꯅ ꯎꯗꯅꯕ ꯍꯣꯠꯅꯈꯤꯕꯣꯏꯔꯦ꯫ ꯂꯥꯏꯒꯤ ꯅꯣꯡꯗꯝ ꯑꯉꯛꯄꯅꯤ꯫ ꯃꯤꯕꯨ ꯎꯍꯟꯅꯤꯡꯗꯕ ꯃꯁꯥꯗ ꯊꯣꯛꯄ ꯅꯨꯃꯤꯠ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯗꯨ ꯃꯇꯣꯝ ꯃꯇꯣꯝꯇ ꯂꯣꯏꯅ ꯃꯨꯠꯈ꯭ꯔꯦ꯫ ꯃꯇꯨꯡꯗ ꯃꯄꯥ ꯅꯤꯡꯊꯧꯅ ꯂꯧꯈꯠꯄꯤꯗꯨꯅ ꯀꯣꯅꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯅꯨꯡꯉꯥꯏꯅ ꯄꯥꯟꯍꯟꯈꯤꯕꯣꯏꯔꯦ꯫ ꯃꯤꯒꯤ ꯃꯒꯨꯟ ꯍꯥꯏꯕꯁꯤ ꯎꯠꯅ ꯋꯥꯏꯅ ꯈꯨꯝꯖꯤꯟꯗꯨꯅ ꯊꯝꯕ ꯌꯥꯗꯦ꯫ ꯑꯣꯛ ꯑꯣꯏꯅ ꯄꯣꯛꯂꯛꯄ ꯅꯤꯡꯊꯧ ꯃꯆꯥ ꯂꯥꯏꯅ ꯄꯤꯔꯛꯄ ꯃꯒꯨꯟꯗꯨ ꯐꯣꯡꯗꯣꯛꯇꯨꯅ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯄꯨꯟꯁꯤ ꯂꯦꯟꯈꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯂꯥꯏꯛ, ꯀꯣꯃꯦꯟꯠ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯃꯇꯝꯗ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯁꯦꯝꯕ ꯉꯝꯅꯅꯕꯒꯤꯗꯃꯛ ꯀꯣꯃꯦꯟꯠꯗ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫